ꯂꯝꯕꯤꯗ ꯆꯠꯄ ꯃꯇꯝꯗ ꯒꯥꯔꯤ ꯃꯈꯜ ꯀꯌꯥ ꯑꯃ ꯎꯔꯤ꯫ ꯁꯦꯜ ꯄꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯈꯜ ꯃꯈꯜꯒꯤ ꯒꯥꯔꯤ ꯊꯧꯅꯔꯤ꯫ ꯒꯥꯔꯤ ꯑꯁꯤ ꯂꯝꯕꯤꯗ ꯍꯦꯛ ꯎꯕꯗ ꯂꯩꯁꯥꯕꯤꯁꯤꯡꯅ ꯈꯜꯂꯤ ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟꯒꯤ ꯑꯣꯏꯔꯕꯗꯤ, ꯃꯧ ꯅꯍꯥꯁꯤꯡꯅ ꯈꯜꯂꯤ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯑꯣꯏꯖꯔꯗꯤ, ꯑꯃꯗꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯈꯜꯂꯤ ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯧꯈꯤꯕ ꯅꯠꯇ꯭ꯔꯒ ꯈꯥꯝꯗꯨꯅ ꯂꯩꯔꯝꯕꯗ ꯋꯥꯎ ꯍꯥꯏꯗ꯭ꯔꯒꯗꯤ ꯉꯝꯗꯕ ꯊꯥꯔ꯫ ꯍꯥꯟꯅꯒꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯊꯥꯔ ꯑꯁꯤ ꯃꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯈꯪꯅꯔꯝꯗꯦ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯌꯥꯝꯕ ꯈꯪꯗꯕ ꯃꯤ ꯂꯩꯇ꯭ꯔꯦ꯫ ꯃꯇꯧ ꯀꯔꯝꯅ ꯃꯤꯡ ꯑꯁꯤ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯁꯟꯗꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯇꯥꯃꯤꯟꯅꯁꯤ꯫ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔ ꯇꯧꯔꯝꯗ꯭ꯔꯗꯤ ꯊꯥꯔꯁꯨ ꯂꯩꯔꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ꯫ ꯋꯥꯔ ꯍꯥꯏꯕꯁꯤꯗꯤ ꯑꯃꯥꯡ ꯑꯇꯥ ꯉꯥꯛꯇꯅꯤ꯫ ꯂꯥꯟ ꯌꯥꯝꯅ ꯀꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯝ ꯑꯃꯒ ꯑꯉꯝꯕ ꯈꯨꯠꯁꯨ-ꯈꯨꯠꯂꯥꯏ ꯄꯨꯊꯣꯛꯅꯗꯨꯅ ꯉꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯦꯠ ꯐꯥꯏꯇꯔ ꯄ꯭ꯂꯦꯟ, ꯇꯦꯡꯛꯁ, ꯇ꯭ꯔꯛ ꯀꯌꯥ ꯁꯤꯖꯤꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯁꯤ ꯂꯥꯟꯗ ꯁꯤꯖꯤꯟꯅꯕꯗ ꯃꯇꯤꯛ ꯆꯥꯔꯝꯗꯦ, ꯃꯔꯝꯗꯤ ꯂꯝꯕꯤ ꯃꯆꯥ ꯆꯠꯄꯗ ꯖꯦꯠ ꯐꯥꯏꯇꯔ, ꯇꯦꯡꯛ, ꯇ꯭ꯔꯛ ꯆꯪꯕ ꯌꯥꯗꯕ ꯂꯝꯕꯤ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯁꯦꯜꯁꯨ ꯌꯥꯝꯅ ꯆꯪꯂꯝꯃꯤ, ꯃꯔꯝ ꯑꯗꯨꯅ US ꯑꯥꯔꯃꯤꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯃꯇꯤꯛ ꯆꯥꯕ ꯒꯥꯔꯤ ꯊꯤꯔꯝꯃꯤ, ꯂꯝꯕꯤ ꯈꯨꯗꯤꯡꯃꯛꯇ ꯆꯪꯕ ꯌꯥꯕ, ꯌꯥꯝꯅꯁꯨ ꯂꯨꯝꯗꯕ, ꯂꯣꯏꯅꯅ ꯏꯌꯥꯔ ꯗ꯭ꯔꯣꯞꯁꯨ ꯇꯧꯕ ꯌꯥꯕ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯜꯒꯤ ꯇꯣꯞ ꯑꯣꯇꯣꯃꯣꯕꯤꯜ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯃꯗ ꯗꯤꯖꯥꯏꯟ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯈꯪꯍꯟꯈꯤ꯫ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯁꯤꯗ ꯑꯍꯥꯟꯕ ꯕꯦꯟꯇꯝ ꯀꯝꯄꯅꯤꯅ ꯗꯤꯖꯥꯏꯟ ꯌꯦꯛꯂꯒ ꯄꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯕꯦꯟꯇꯝ ꯑꯁꯤ ꯒꯥꯔꯤ ꯌꯥꯝꯅ ꯁꯥꯕ ꯉꯝꯂꯝꯗꯦ꯫ ꯑꯃꯦꯔꯤꯀꯥꯅ ꯄꯥꯝꯂꯤꯕꯗꯤ ꯒꯥꯔꯤ ꯃꯌꯥꯝ ꯁꯥꯔꯒ ꯂꯦꯞꯇꯅ ꯑꯃꯦꯔꯤꯀꯥ ꯁꯤꯐꯥꯏꯗ ꯄꯤꯕ꯫ ꯋꯤꯜꯂꯤꯁ ꯑꯃꯗꯤ ꯐꯣꯔꯗꯅꯁꯨ ꯑꯅꯧꯕ ꯗꯤꯖꯥꯏꯟ ꯇꯧꯔꯒ ꯎꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯤꯞꯀꯤ ꯗꯤꯖꯥꯏꯟ ꯑꯁꯤ ꯁꯦꯝꯈꯤꯕꯅꯤ꯫ ꯖꯤꯞ ꯑꯁꯤꯅ ꯂꯥꯟꯒꯤ ꯃꯅꯨꯡꯗ ꯊꯧꯕꯗ ꯅꯨꯡꯉꯥꯏꯔꯝꯃꯤ, ꯂꯣꯏꯅꯅ ꯁ꯭ꯄꯤꯠ ꯌꯥꯡꯕꯅ ꯑꯁꯣꯛ-ꯑꯄꯟ ꯃꯆꯥ ꯃꯁꯨꯗꯤ ꯂꯥꯏꯅ ꯊꯦꯡꯅꯕ ꯉꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯤꯜꯂꯤꯁ ꯀꯝꯄꯅꯤꯅ ꯂꯥꯏꯁꯦꯟꯁ ꯗꯤꯖꯥꯏꯟ ꯄꯤꯊꯣꯛꯂꯕ ꯃꯇꯨꯡ ꯐꯣꯔꯗ ꯀꯝꯄꯅꯤꯅ ꯖꯤꯞ ꯑꯁꯤ 1941ꯗꯒꯤ ꯃꯦꯅꯨꯐꯦꯛꯆꯔ ꯇꯧꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯋꯥꯔꯜ ꯋꯥꯔꯒꯤ ꯃꯅꯨꯡꯗ ꯖꯤꯞ ꯑꯁꯤ ꯀꯌꯥ ꯃꯥꯏ ꯄꯥꯛꯈꯤ ꯍꯥꯏꯕꯗ 6 ꯂꯥꯈ ꯖꯤꯞ ꯃꯦꯅꯨꯐꯦꯛꯆꯔ ꯇꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯞꯅ ꯑꯃꯦꯔꯤꯀꯥ ꯁꯤꯐꯥꯏ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯒꯥꯔꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ 1944ꯗ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔ ꯂꯣꯏꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯑꯃꯦꯔꯤꯀꯥ ꯁꯤꯐꯥꯏꯅ ꯖꯤꯞ ꯑꯁꯤ ꯂꯩꯕ ꯅꯣꯡꯃꯒꯤ ꯍꯟꯊꯔꯛꯈꯤ꯫ ꯋꯤꯜꯂꯤꯁ ꯀꯝꯄꯅꯤꯁꯨ ꯅꯣꯡꯃꯒꯤ ꯗꯥꯎꯟꯐꯣꯜ ꯑꯣꯏꯈꯤꯔꯝꯃꯤ, ꯃꯔꯝ ꯑꯁꯤꯅ ꯑꯔꯦꯝꯕ ꯖꯤꯞ ꯑꯗꯨ ꯃꯤꯆꯝꯗ ꯌꯣꯟꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯖꯤꯞꯀꯤ ꯑꯅꯧꯕ ꯃꯣꯗꯦꯜ JC2A ꯑꯁꯤ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤ ꯃꯇꯝꯗ ꯄꯣꯄꯨꯂꯔ ꯑꯣꯏꯕꯗꯨ ꯃꯤꯆꯝꯗ ꯌꯣꯟꯕ ꯃꯇꯝꯗꯗꯤ ꯄꯣꯄꯨꯂꯔ ꯑꯣꯏꯈꯤꯗꯦ, ꯃꯔꯝꯗꯤ ꯐꯦꯃꯤꯂꯤ ꯃꯦꯟ ꯑꯃꯅ ꯄꯥꯝꯕ ꯒꯥꯔꯤꯗꯤ ꯐꯝꯕ ꯃꯇꯝꯗ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ, ꯑꯉꯥꯡꯁꯤꯡ ꯇꯣꯡꯕꯗ ꯋꯥꯗꯕ, ꯂꯣꯏꯅꯅ ꯄꯣꯠꯆꯩꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯕ ꯌꯥꯕ ꯑꯗꯨꯅꯤ, ꯑꯗꯨꯕꯨ ꯖꯤꯞ ꯑꯁꯤꯗꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯃꯔꯝ ꯃꯌꯥꯝ ꯑꯁꯤꯅ ꯖꯤꯞ ꯑꯁꯤ ꯌꯣꯟꯕ ꯅꯣꯡꯃꯒꯤ ꯍꯟꯊꯔꯝꯃꯤ ꯑꯃꯗꯤ ꯑꯇꯣꯞꯄ ꯒꯥꯔꯤꯅ ꯌꯣꯟꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯝꯃꯤ꯫ ꯋꯤꯜꯂꯤꯁ ꯀꯝꯄꯅꯤꯁꯨ ꯃꯨꯠꯄꯒꯤ ꯐꯤꯚꯝ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯚꯥꯔꯠꯀꯤ ꯃꯤꯡ ꯂꯩꯔꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯃꯤꯑꯣꯏ ꯑꯅꯤ, ꯑꯍꯥꯟꯕꯗ ꯖꯒꯗꯤꯁ ꯆꯟꯗ꯭ꯔ ꯃꯍꯤꯟꯗ꯭ꯔ ꯃꯌꯥꯝꯅ JC ꯃꯍꯤꯟꯗ꯭ꯔ ꯑꯃꯗꯤ ꯀꯩꯂꯥꯁ ꯆꯟꯗ꯭ꯔ ꯃꯍꯤꯟꯗ꯭ꯔ ꯃꯌꯥꯝꯒꯤꯅ KC ꯃꯍꯤꯟꯗ꯭ꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ꯃꯇꯝꯗ ꯖꯤꯞ ꯑꯁꯤꯗꯤ ꯚꯥꯔꯠꯇ ꯂꯩꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯅ ꯈꯟꯅꯈꯤ꯫ ꯖꯤꯞ ꯑꯁꯤ ꯚꯥꯔꯠꯇ ꯄꯨꯔꯒ ꯂꯣꯟꯆ ꯇꯧꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯅ ꯃꯍꯤꯟꯗ꯭ꯔ ꯀꯝꯄꯅꯤ ꯃꯨꯠꯂꯅꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤ, ꯑꯗꯨꯕꯨ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕꯁꯤꯗꯤ ꯔꯤꯁꯛ ꯂꯧꯗ꯭ꯔꯒꯗꯤ ꯀꯔꯝꯅ ꯆꯥꯎꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯋꯤꯜꯂꯤꯁ ꯀꯝꯄꯅꯤꯅ ꯖꯤꯞꯀꯤ ꯇ꯭ꯔꯦꯗ ꯂꯥꯏꯁꯦꯟꯁ ꯑꯗꯨ ꯃꯍꯤꯟꯗ꯭ꯔ ꯀꯝꯄꯅꯤꯗ ꯌꯣꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ 1949ꯗ ꯚꯥꯔꯠꯇ ꯑꯍꯥꯟꯕ ꯖꯤꯞ ꯂꯣꯟꯆ ꯇꯧꯈꯤꯔꯝꯃꯤ꯫ ꯀꯥꯔ ꯃꯌꯥꯝꯒ ꯀꯝꯄꯤꯌꯔ ꯇꯧꯕꯗ ꯖꯤꯞ ꯑꯁꯤꯒꯤ ꯃꯃꯜ ꯑꯁꯤ ꯏꯟꯗꯤꯌꯟ ꯃꯥꯔꯀꯦꯠꯇ ꯌꯥꯝꯅ ꯍꯣꯡꯅ ꯄꯤꯔꯝꯃꯤ꯫ ꯃꯃꯜ ꯑꯁꯤ ꯍꯣꯡꯂꯕꯁꯨ ꯚꯥꯔꯠꯀꯤ ꯄꯕ꯭ꯂꯤꯛꯁꯤꯡꯅꯗꯤ ꯏꯄꯥꯝ ꯄꯥꯝꯅꯔꯝꯗꯦ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯍꯤꯟꯗ꯭ꯔꯗꯤ ꯊꯧꯅꯥ ꯍꯜꯂꯝꯗꯦ꯫ 1960ꯗ ꯃꯍꯤꯟꯗ꯭ꯔꯅ ꯋꯤꯜꯂꯤꯒ ꯀꯣꯟꯇ꯭ꯔꯦꯛ ꯑꯃꯨꯛ ꯇꯧꯈꯤꯔꯝꯃꯤ꯫ ꯖꯤꯞ JC3 ꯑꯁꯤ ꯚꯥꯔꯠꯇ ꯁꯦꯝꯕꯒꯤ ꯂꯥꯏꯁꯦꯟꯁ ꯑꯗꯨ ꯂꯧꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯔꯒ ꯃꯃꯜ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ 25%ꯗꯤ ꯏꯟꯗꯤꯌꯟ ꯃꯥꯔꯀꯦꯠꯇ ꯃꯍꯤꯟꯗ꯭ꯔꯅ ꯑꯣꯀꯨꯄꯥꯏ ꯇꯧꯔꯝꯃꯤ꯫ ꯄꯦꯇ꯭ꯔꯣꯜ ꯑꯣꯏꯔꯝꯕꯗꯨ ꯗꯤꯖꯜꯗ ꯑꯣꯏꯅ ꯑꯣꯟꯊꯣꯛꯈꯤ꯫ ꯍꯥꯟꯅꯗꯤ ꯂꯦꯐꯠ ꯋꯤꯜ ꯍꯦꯟꯗꯂꯤꯡ ꯑꯣꯏꯔꯝꯕꯗꯨ ꯔꯥꯏꯠ ꯋꯤꯜ ꯍꯦꯟꯗꯂꯤꯡꯗ ꯑꯣꯏꯅ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ꯫
1969 matam aduda B275 diesel engine haplami adugi matung JC3B engine haptuna sahi nifugi manung asida makhal makhal gi jeep model semnuna launch tawrami Mahindra gi anoba model singda Bolero Scorpio amuk thoklakpadagi Mayamna jeep asi amuk pamba wanarami mina pamlibadi yengbadasu fazaba amadi kanba jeep asigi sale asi market down oirami army su jeep sizinaba walakpa amadi Maruti Gypsy oina sizinaba helakpa jeep ki sale asi down oirabasu Anand Mahindra gi wakhaldadi kari tawsige haina khanki makhal makhal changyeng tawdaba yadi habagi asada ming leirabi hanasu Bolero design tawkibi Ram Kripa Ananthan gi matenga Thar gi design asi yekhibani 4 October 2010 da ahanba Thar se launch tawkhirami ahanba Thar launch tawba matamdadi popular kaya oiramde makhal makhal gi modified amuk tarba matung 4x4 Thar asi October 2020 da amuk launch tawkhirami asidana amuk hena attractive oiba henkirami hojikti Thar asi kayam demand lege haiba matamda sale leirabasu booking torba matung tha ani da taruk fawba matam lawi gari asi fangbagidamak Mahindra Group ki chairman Anand Mahindra asi billionaire orbasu isam samna hingjaba mioy amani matam matam gi awabada laibaki damak mateng tawba mioy amani tha kharane gi mamangda su Manipur gi satra mana Iron Man suit masana semjabaduda Anand Mahindra na social media gi mateng na ngang aduda yamna support tawbiki handakta su Indian cricketer Sarfaraz Khan gi mapabungda Thar ma gift tawki maramdi mapamana macha adu Indian cricket team da yauna bhona badu ubada Anand Mahindra na peladuna Thar se gift tawkibani asina takpadi sel kama pairabasu napal tawraidabani matam pumnamakta migi awaba ubiba amadi yamna samna hingadabani haibasi Anand Mahindra dagi khangmangami miyuba pumnamak loina Thar thauningi adubu loina di ngambanate tawtabu honabadi lepiganu wakal chawthokpiu kanana khangi laibakta tamlamlabadi atopa mana isamaki anoba Rikesh enterprise asi fuller toll kasara samniar fish market asida hangjari mafam asida flex printing school goods samna habada iCard t-shirt tie belt amadi lam leiba natraga yonba kaya masu khudong saba thanjari lam lainingba viewers singna hojiki oina fuller toll manungda fajarba lam kaya masu leiri hongba mamalda pambiba viewers yaubiragadi screen da ubiriba aigi number asida call natraga whatsapp tawbiraknaba nisingjari video si yangaba makai friends singda share tawbiu loinana wakhal nungai namadi haraun su leibiu kasigi oinadi kainabagi yathangni jari pinabirasi